Pahalgam terrorist attack mi Kangleipak Hatkhre matung LOC Lasinnaba Hotnaramba terrorist ani Hatkhre. Pahalgam gi thawdokta terrorist Swgtpa Meeoi da Meeoi ama Meghalaya dagi phare haidi. Zomi gi commander Lien Thomte gi asi baksang phumjinbagi gun salute pikre. Ngasi nonglei nusin mafam kharda yam kana sitpa male yamna pibam thina sokpa pura humdokraba yamna pibam sadraba yum yauradi awa ana mateng taunasi haibiro ingonda. Aisu paisa di yamna paide income su lakte do ngamnaba hotnari. Awana kaya gi mateng pangkhre second kaya su laikre admission tawba ngamdaba kaya tawbikre ngami khaidi pangdani masida akhoi ngayak phagi jugai tawbadi yam serious osilaga akhoi bu karimata yawdaba ama oina mi kharna hek ogi tawi masibu kamaina tawba jano akhoi su roboti nate yam ware kokse puba thangba ngamba nate nungaiba sapani haina arambai tengkon gi PRO Robin ngang khairak pamna phongdrokli sajen bising the CC lib numit charte ka kontra piragani Asok Kumar Imphal East District Magistrate na hayeng asi general strike labor mari daina akan border ma thokre aikoi punsin ba yaudra soidana maithi gani center na mathong masak khangna thabuk tawgodabari Joy Chandra thokli birang asina tampaki yadhumi singna kulai matik sana paiba singna question duna leire zor haikruzam Pakistan ki defense minister na terrorist outfit singda Pakistan na support tawi haina yazakre Pakistan ki airspace ta India ki airline sing paiba thingkre flight ki matamda hongba leikre Pahalgam attack ki mayok ta sem ki ba cabinet committee na darok pathabuk thoramda opposition na Swgtpa Lahun Assam da Pahalgam terrorist attack Swgtpa Meeoi taret phare haidi Assam CM